ꯃꯅꯥꯎ ꯑꯅꯤꯅ ꯈꯠꯅꯕꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯎꯅꯗꯨꯅ ꯂꯩꯒꯅꯤ? ꯑꯗꯨꯅꯕꯨ ꯃꯇꯩ ꯃꯅꯥꯎ ꯈꯠꯅꯕꯗ ꯌꯥꯎꯒꯅꯨ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯂꯩꯍꯤ ꯀꯩꯁꯨ ꯈꯟꯗꯅ ꯗꯥꯌꯥꯏꯅ ꯐꯨꯕꯤꯗꯅ ꯑꯩꯕꯨ ꯀꯅꯥꯅ ꯐꯨꯕꯤꯗꯣꯏꯅꯣ? ꯑꯗꯣ ꯃꯇꯨꯡꯗꯗꯤ ꯇꯞꯅ ꯐꯨꯕꯤꯌꯨ꯫ ꯄꯨꯔꯦꯜ ꯃꯥꯒꯤ ꯑꯀꯣꯟꯕꯒꯤ ꯋꯥꯍꯩꯗꯨꯗ ꯅꯣꯛꯃꯤ ꯐꯨꯗꯅꯕ ꯇꯧꯒꯗꯕꯅꯤ, ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅꯅꯦ ꯑꯗꯨꯝ ꯐꯨꯅꯤ꯫ ꯂꯩꯍꯤ ꯄꯨꯔꯦꯜꯗ ꯇꯥꯇꯨ ꯌꯦꯡꯗꯨꯅ ꯅꯥꯏ ꯍꯥꯏꯕ ꯗꯥꯌꯥꯏ? ꯐꯨꯔꯔꯣꯏ ꯃꯗꯨ ꯑꯩꯒꯤ ꯊꯣꯏꯕꯤ ꯅꯥꯗꯅꯕ꯫ ꯆꯥꯛ ꯆꯥꯔꯛꯇꯦ ꯍꯥꯏꯗꯣ ꯗꯥꯌꯥꯏ ꯀꯩ ꯁꯦꯝꯍꯧꯒꯦ? ꯁꯦꯝꯂꯅꯨ ꯌꯥꯔꯅꯤ, ꯋꯥꯔꯅꯤ꯫ ꯋꯥꯔꯦ ꯀꯩꯁꯨ, ꯆꯥꯛ ꯆꯥꯔꯛꯇꯦ ꯍꯥꯏꯗꯣ ꯀꯩꯅꯣꯃꯗꯤ ꯆꯥꯎ꯫ ꯑꯗꯨꯏ ꯁꯔꯨꯛ ꯆꯥꯛ ꯉꯟꯅ ꯊꯣꯡꯅꯕꯗꯣ ꯉꯟꯅ ꯆꯥꯁꯦ꯫ ꯂꯩꯍꯤ ꯃꯈꯣꯡꯗꯣ ꯊꯥꯡꯊꯗꯨꯅ ꯆꯝꯄꯜ ꯇꯣꯡꯅ ꯑꯗꯨꯗꯤ ꯗꯥꯌꯥꯏ ꯄꯣꯊꯥꯔꯣꯀꯣ, ꯑꯩ ꯊꯕꯛ ꯇꯧꯔꯨꯈꯤꯒꯦ꯫ ꯍꯣꯏ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯉꯩ ꯆꯪꯉꯝꯃꯨꯀꯣ꯫ ꯍꯣꯏꯕ꯫ ꯅꯣꯛꯀꯅꯨ, ꯊꯕꯛ ꯇꯧꯕ ꯀꯨꯝꯈꯤꯕꯗꯒꯤ ꯀꯥꯔꯛꯀꯅꯤ ꯈꯪꯗꯦ ꯅꯪꯗꯤ꯫ ꯊꯕꯛ ꯂꯣꯏꯗꯅ ꯀꯃꯥꯏꯅ ꯀꯥꯗ ꯆꯪꯂꯛꯇꯣꯏꯅꯣ? ꯍꯣꯏ ꯏꯕꯦꯝꯃ, ꯐꯨꯠ ꯐꯥꯎꯖꯤꯜꯂꯛꯑꯃꯁꯨꯅꯦ ꯑꯗꯨꯝ ꯌꯥꯕꯅꯤ꯫ ꯍꯣꯏ ꯆꯪꯉꯛꯀꯦ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯔꯦꯝꯕꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯄꯥ ꯃꯆꯥꯗꯣ ꯎꯪꯗꯨꯅ ꯐꯝꯗꯨꯅ ꯂꯩ꯫ ꯃꯄꯥꯒꯤ ꯉꯁꯤꯒꯤ ꯁꯛꯐꯝꯗꯨꯁꯨ ꯃꯆꯥ ꯑꯣꯏꯕꯗꯨ ꯌꯦꯡꯕ ꯉꯝꯖꯗꯦ, ꯊꯦꯝꯂꯨꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯉꯥꯟꯕ ꯃꯥꯒꯤ ꯀꯥꯗ ꯍꯟꯒꯠ ꯍꯟꯗ ꯆꯠꯇꯨꯅ ꯂꯩ, ꯑꯗꯨꯒ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯕꯦꯝꯗ ꯐꯣꯟ ꯇꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯄꯥꯏꯕꯤꯔꯛꯇ꯭ꯔꯦ꯫ ꯃꯃꯤꯠ ꯈꯤꯇꯪ ꯂꯥꯎꯊꯣꯛꯏ, ꯑꯗꯨꯒ ꯍꯟꯖꯤꯟ ꯇꯧꯔꯛꯂꯦ, ꯑꯗꯨꯕꯨ ꯄꯥꯏꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯑꯅꯝꯀꯅ ꯁꯨꯝ ꯇꯧꯁꯤꯟꯕꯗ ꯀꯛꯂꯛꯂꯦ ꯍꯟꯗꯛꯇꯤ꯫ ꯉꯥꯟꯕ ꯃꯃꯤꯠ ꯍꯦꯟꯅ ꯂꯥꯎꯊꯣꯛꯇꯨꯅ ꯑꯗꯨꯕꯨ ꯑꯅꯝꯀꯟꯕ ꯅꯨꯄꯥꯁꯤ ꯍꯟꯗꯦ, ꯑꯗꯨꯝ ꯇꯧꯁꯤꯜꯂꯤ, ꯑꯗꯨꯕꯨ ꯑꯣꯐ ꯍꯥꯏꯔꯛꯂꯦ꯫ ꯉꯥꯟꯕꯗꯣ ꯅꯣꯛꯂꯛꯂꯦ, ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯀꯥꯗꯒꯤ ꯄꯔꯄ ꯊꯣꯛꯂꯛꯇꯨꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯅꯨꯡꯁꯤ ꯍꯣꯏꯗ ꯂꯥꯛꯂꯦ꯫ ꯍꯥꯟꯅꯒꯨꯝ ꯃꯥꯒꯤ ꯒꯥꯔꯤ ꯈꯥꯝꯐꯝꯗꯨꯗ ꯒꯥꯔꯤ ꯈꯥꯝꯃꯤ, ꯑꯗꯨꯒ ꯈꯨꯗꯥꯡ ꯒꯥꯔꯤꯗ ꯄꯨꯡꯗꯨ ꯌꯦꯡꯉꯤ, ꯑꯗꯨꯒ ꯅꯥꯛ ꯌꯦꯠ ꯂꯩꯗꯨꯅ ꯑꯃꯨꯛ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯒꯤ ꯇꯞꯅ ꯀꯨꯝꯊꯗꯨꯅ ꯐꯣꯟꯗꯣ ꯂꯧꯊꯣꯛꯇꯨꯅ ꯑꯃꯨꯛ ꯀꯣꯜ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯍꯟꯗꯛꯁꯨ ꯑꯣꯐ ꯍꯥꯏꯔꯛꯂꯦ꯫ ꯅꯦꯅꯦ ꯂꯩꯔꯝꯃꯤꯅꯦ, ꯑꯩꯕꯨ ꯐꯠ ꯆꯪꯂꯨꯁꯤꯔꯅꯦ, ꯆꯩꯃꯨꯛ ꯆꯥꯟꯅꯗꯅ꯫ ꯆꯪꯕ ꯉꯝꯗ ꯂꯦꯞꯇꯨꯅ ꯂꯩꯔꯦ꯫ ꯄꯨꯡꯗꯤ ꯊꯦꯡꯖꯤꯜꯂꯛꯂꯦ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯁꯨ ꯊꯣꯛꯂꯛꯄ ꯀꯧꯕ ꯂꯩꯇꯦ, ꯅꯨꯄꯥꯁꯤꯁꯨ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ꯫ ꯉꯥꯟꯕ ꯅꯣꯛꯃꯤ ꯑꯗꯨꯝ ꯂꯦꯞꯂꯤ꯫ ꯋꯥꯕ ꯀꯧꯕꯁꯨ ꯂꯩꯇꯦ꯫ ꯃꯄꯥ ꯏꯕꯨꯡ ꯑꯗꯣ ꯄꯥꯈꯠꯂꯗꯨꯅ ꯐꯣꯟ ꯇꯧꯖꯔꯛꯏ꯫ ꯉꯥꯟꯕ ꯑꯗꯨꯝ ꯄꯥꯏꯈꯠꯂꯤ꯫ ꯕꯕꯥ, ꯅꯪꯕꯨ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯀꯥꯏꯗ ꯂꯩꯒꯦ? ꯕꯕꯥ, ꯑꯩ ꯈꯔ ꯋꯥꯠꯈꯤꯅꯤ, ꯕꯕꯥ ꯑꯗꯨꯝ ꯆꯥꯛ ꯆꯥꯔꯒ ꯄꯣꯊꯥꯕꯤꯔꯝꯃꯨ꯫ ꯍꯩꯃꯥ, ꯀꯌꯥꯝ ꯂꯨꯕ ꯊꯕꯛꯅꯣꯅꯦ ꯑꯁꯨꯛ ꯊꯦꯡꯂꯕ ꯐꯥꯎꯕ ꯂꯩꯔꯤꯕꯗꯨꯕꯣ? ꯕꯕꯥ ꯄꯣꯊꯥꯕꯤꯔꯣꯀꯣ, ꯑꯩ ꯉꯥꯏꯔꯝꯂꯅꯨ ꯍꯥꯏꯗꯨꯅ ꯀꯣꯜꯗꯣ ꯐꯠ ꯀꯛꯏ, ꯑꯗꯨꯒ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯟꯈꯤꯗꯨꯅ ꯅꯣꯛꯃꯤ ꯕꯦꯝ, ꯗꯗꯥ ꯉꯥꯏꯒꯦꯀꯣ, ꯅꯪꯅ ꯐꯣꯟ ꯑꯣꯐ ꯍꯪꯉꯛꯄꯗꯣ꯫ ꯑꯃꯨꯛꯁꯨ ꯇ꯭ꯔꯥꯏ ꯇꯧꯁꯤꯜꯂꯤ, ꯑꯗꯨꯁꯨ ꯆꯞ ꯑꯗꯨꯝ ꯃꯥꯟꯅꯩ꯫ ꯇꯞꯂꯤ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯇꯞꯂꯤ ꯂꯥꯛꯄꯗ ꯅꯨꯡꯁꯤꯍꯣꯏꯒꯤ ꯊꯣꯡꯒꯥꯟ ꯌꯧꯔꯦ꯫ ꯆꯞ ꯂꯦꯞꯇꯨꯅ ꯌꯨꯝꯂꯣꯝꯗ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯂꯛꯂꯦ꯫ ꯃꯇꯝ ꯅꯠꯇꯅ ꯇꯥꯕ ꯅꯣꯡꯃꯁꯨ ꯏꯍꯥꯡ ꯍꯥꯡꯂꯕ ꯅꯣꯡꯗꯣꯜꯗꯨ ꯃꯨꯁꯤꯠ ꯃꯨꯅ ꯂꯥꯛꯇꯨꯅ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤꯠ ꯌꯥꯎꯅ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯍꯩꯊꯔꯛꯂꯦ꯫ ꯑꯗꯨꯁꯨ ꯅꯣꯛꯃꯤ ꯕꯦꯝ, ꯅꯪꯒꯤ ꯅꯄꯥꯎ ꯑꯃꯠꯇ ꯇꯥꯗꯅ ꯑꯩ ꯍꯜꯂꯣꯏ꯫ ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯧꯔꯒ ꯑꯩ ꯀꯃꯥꯏ ꯌꯨꯝꯗ ꯂꯩꯌꯨ ꯍꯥꯏꯕꯅꯣ? ꯁꯣꯝꯗꯁꯨ ꯀꯥ ꯃꯅꯨꯡꯗ ꯐꯣꯟꯗꯣ ꯐ꯭ꯂꯥꯏꯠ ꯃꯣꯗ ꯊꯝꯗꯨꯅ ꯃꯥꯅ ꯏꯁꯩ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯇꯥꯅꯤꯡꯉꯛꯇ꯭ꯔꯦ, ꯄꯨꯡꯗꯣ ꯌꯦꯡꯉꯤ 11 ꯇꯥꯔꯝꯃꯤ꯫ ꯇꯨꯝꯂꯝꯂꯅꯤꯗ ꯍꯥꯏꯗꯨꯅ ꯐ꯭ꯂꯥꯏꯠ ꯃꯣꯗꯇꯣ ꯍꯥꯡꯗꯨꯅ ꯅꯦꯠ ꯑꯣꯟ ꯇꯧꯗꯨꯅ ꯌꯨꯇ꯭ꯌꯨꯕ ꯆꯪꯗꯨꯅ ꯃꯨꯛꯕꯥꯡ ꯌꯦꯡꯒꯦ ꯍꯦꯛ ꯇꯧꯕꯒ ꯀꯣꯜ ꯂꯥꯛꯁꯤꯜꯂꯤ꯫ ꯅꯨꯡꯁꯤ ꯃꯆꯤꯟꯗ ꯑꯁ, ꯇꯨꯝꯗ꯭ꯔꯤ ꯃꯥꯜꯂꯤꯅꯦ꯫ ꯑꯗꯨꯁꯨ ꯑꯃꯨꯛ ꯀꯛꯏ ꯃꯇꯦꯛ ꯇꯧꯔꯛꯄꯁꯨ ꯂꯦꯞꯇꯦ, ꯑꯃꯗꯨꯁꯨ ꯑꯗꯨꯝ ꯀꯛꯏ꯫ ꯐꯣꯟ ꯈꯛꯇ ꯌꯦꯡꯖꯒꯦ ꯇꯧꯕꯁꯦ ꯍꯦꯛ ꯐꯪꯉꯔꯣꯏꯗꯧꯔꯦ꯫ ꯀꯣꯜ ꯂꯥꯛꯄ ꯂꯦꯞꯈ꯭ꯔꯦ꯫ ꯍꯔꯥꯎꯅ ꯌꯦꯡꯂꯤꯉꯩ ꯋꯥꯆꯞꯇ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯏ꯫ ꯆꯪꯗꯨꯅ ꯌꯦꯡꯉꯤ꯫ ꯀꯣꯜ ꯄꯥꯏꯔꯣ, ꯑꯗꯨꯕꯨ ꯔꯤꯄ꯭ꯂꯥꯏ ꯍꯟꯗꯦ꯫ ꯕꯦꯛ ꯆꯠꯀꯦ ꯇꯧꯕꯒ ꯑꯃꯨꯛꯁꯨ ꯕꯦꯝ, ꯗꯗꯥ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗ꯭ꯔꯗꯤ ꯌꯨꯝꯗ ꯍꯟꯈꯤꯔꯣꯏꯀꯣ? ꯍꯟꯗꯛꯀꯤ ꯃꯦꯁꯦꯖꯁꯤꯃꯗꯤ ꯊꯃꯣꯏꯗꯣ ꯈꯪꯁꯣꯟ ꯁꯣꯟꯊꯈꯤꯗꯨꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯏ꯫ ꯅꯣꯡ ꯃꯔꯛꯁꯤꯗ ꯀꯩꯗꯧꯔꯤꯅꯣ ꯗꯗꯥ? ꯌꯨꯝꯗ ꯍꯜꯂꯣꯏ꯫ ꯐꯔꯛ ꯇꯥꯔꯛꯀꯅꯨꯀꯣ, ꯅꯣꯡ ꯃꯔꯛꯁꯤꯗ ꯅꯥꯔꯅꯤ꯫ ꯑꯩꯒꯤ ꯀꯣꯜ ꯔꯤꯖꯦꯛ ꯇꯧꯕꯒꯤ ꯃꯔꯝ? ꯅꯨꯄꯤ ꯊꯤꯔꯕ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯔꯒ ꯑꯩꯒꯤ ꯀꯩ ꯐꯖꯕꯅꯣ? ꯂꯥꯏꯔꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜꯁꯤ ꯅꯠꯇꯕ
ꯃꯤꯒꯤ ꯃꯀꯥꯟꯗ ꯌꯦꯠꯄꯤ ꯑꯇꯣꯝꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦ ꯑꯩꯅ ꯆꯠꯂꯝꯗꯥꯏ ꯍꯥꯏꯔꯝꯕ ꯋꯥꯍꯩꯗꯣ ꯂꯧꯁꯤꯟꯕ ꯉꯝꯗꯕ꯭ꯔꯥ ꯑꯩ ꯅꯪꯅ ꯀꯩ ꯍꯥꯏꯔꯝꯃꯦ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ ꯕꯦꯝ ꯅꯪ ꯑꯩꯁꯦ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯅꯪ ꯑꯩ ꯀꯥꯎꯕ ꯉꯝꯃꯕꯣ ꯅꯪꯒꯤ ꯊꯃꯣꯏꯗ ꯑꯩꯒꯤ ꯁꯛꯇꯝ ꯍꯥꯞꯈꯤꯕꯗꯣ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯕꯣ ꯍꯟꯗꯛꯇꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯨꯗ꯭ꯔꯦ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯅꯪꯒꯤ ꯃꯍꯨꯠ ꯁꯤꯟꯅꯕ ꯀꯅꯥ ꯑꯃ ꯑꯩꯒꯤ ꯏꯐꯝꯗ ꯂꯩꯇꯦ ꯑꯩꯗꯤ ꯍꯧꯖꯤꯛꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤ ꯑꯃꯈꯛ ꯌꯥꯎꯕ ꯊꯃꯣꯏꯁꯤꯁꯨ ꯅꯪꯒꯤ ꯑꯣꯏꯈꯤꯕꯅꯦ ꯅꯪꯉꯣꯟꯗ ꯄꯤꯈꯤꯕ ꯊꯃꯣꯏꯗꯣ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯂꯧꯗꯨꯅ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯗ ꯄꯤꯔꯣꯏ ꯅꯨꯡꯁꯤ ꯑꯗꯨꯁꯨ ꯇꯨꯃꯤꯟ ꯂꯩ ꯔꯤꯄ꯭ꯂꯥꯏ ꯄꯤꯗꯦ ꯈꯨꯝꯃꯔꯣꯏꯗ꯭ꯔꯣ ꯅꯪ ꯗꯗꯥ ꯏꯕꯥꯅꯤ ꯑꯃꯨꯛ ꯍꯟꯅ ꯊꯨꯡꯅꯕ ꯑꯣꯏꯔꯔꯣꯏ ꯅꯪꯗꯤ ꯂꯨꯍꯣꯡꯂꯕꯅꯦ ꯍꯣꯏ ꯆꯨꯝꯃꯦ ꯑꯩ ꯂꯨꯍꯣꯡꯂꯨꯔꯦ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗ ꯑꯗꯨꯒ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯏꯃꯥꯕꯨꯁꯨ ꯍꯥꯠꯂꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥ ꯀꯩꯕꯣ ꯍꯧꯖꯤꯛꯇꯤ ꯃꯥ ꯀꯩꯁꯨꯝꯁꯪꯗ ꯂꯩꯈ꯭ꯔꯅꯤ ꯑꯗꯨꯒ ꯏꯕꯥꯅꯤ ꯗꯤꯚꯣꯔꯁ ꯇꯧꯔꯦ ꯀꯩꯒꯤ ꯃꯤꯍꯥꯠꯄꯤ ꯃꯥꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯂꯧꯁꯤꯟꯗꯣꯏꯅꯣ ꯑꯗꯨꯁꯨ ꯑꯩꯒꯤ ꯏꯃꯥꯃꯛ ꯌꯨꯝꯗ ꯍꯜꯂꯣ ꯅꯣꯡ ꯌꯥꯝ ꯀꯟꯅ ꯇꯥꯔꯦ ꯍꯟꯗꯛꯇꯤ ꯀꯣꯜ ꯇꯧꯁꯤꯜꯂꯛꯂꯤ ꯅꯨꯡꯁꯤ ꯐꯠ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯃꯅꯥꯗ ꯊꯝꯃꯤ ꯑꯣꯄꯣ ꯑꯗꯨ ꯀꯨꯏꯅ ꯊꯝꯕ ꯍꯧꯅꯕ꯭ꯔꯣ ꯍꯧꯅꯩ ꯑꯗꯨꯗꯤ ꯃꯪꯒꯣꯜ ꯐꯥꯎ ꯊꯣꯛꯂꯛꯑꯣ ꯅꯪ ꯎꯅꯤꯡꯉꯦ ꯀꯤꯖꯩ ꯃꯄꯥꯟ ꯊꯣꯛꯄ ꯑꯩ ꯂꯩꯁꯤꯗꯤ ꯑꯗꯨ ꯑꯩꯁꯨ ꯅꯪ ꯂꯩꯔꯁꯨ ꯀꯤꯕ ꯐꯗꯦ ꯕꯦꯝ ꯍꯜꯂꯣ ꯍꯥꯏꯗꯤ ꯀꯣꯛꯍꯜꯂꯣ ꯋꯥ ꯌꯥꯝꯅ ꯉꯥꯡꯅ ꯍꯟꯒꯅꯨ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ ꯅꯪ ꯐꯔꯦ ꯊꯝꯃꯣ ꯍꯜꯂꯣ ꯍꯥꯏꯕꯅꯤꯃꯤ ꯅꯪꯕꯣ ꯑꯩꯒꯤꯗꯤ ꯍꯥꯏꯈ꯭ꯔꯦ ꯅꯨꯡꯁꯤ ꯎꯄꯥꯏ ꯂꯩꯇ ꯍꯣꯏ ꯃꯥꯡꯒꯣꯜ ꯐꯥꯎꯗꯪ ꯊꯣꯛꯂꯛꯀꯦ ꯉꯥꯟꯕ ꯅꯣꯡꯃꯤ ꯇꯧꯔꯛꯂꯦ ꯅꯨꯡꯁꯤ ꯇꯟꯅ ꯇꯟꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇꯨꯅ ꯈꯨꯅꯤꯡ ꯀꯥꯡꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯊꯣꯡꯗꯨꯁꯨ ꯇꯞꯅ ꯌꯥꯝꯅ ꯇꯞꯅ ꯍꯥꯡꯗꯨꯅ ꯊꯣꯛꯂꯛꯂꯦ ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯦꯡꯕꯅꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯑꯗꯗꯤ ꯄꯥꯈꯠꯂꯗꯨꯅ ꯐꯣꯟꯗꯨꯗ ꯉꯣꯁꯤꯟꯗꯨꯅ ꯀꯗꯥꯏ ꯂꯩꯒꯦ ꯅꯪ ꯑꯗꯨꯕꯨ ꯇꯨꯡꯗꯒꯤ ꯇꯞꯅ ꯀꯣꯟꯁꯤꯜꯂꯛꯂꯦ ꯏꯆꯣꯠ ꯆꯣꯠꯄ ꯃꯁꯥꯗꯨꯅ ꯀꯣꯜꯂꯛꯄꯗꯨꯗ ꯏꯪꯁꯤꯜꯂꯛꯏ ꯑꯗꯨꯅ ꯏꯈꯪ ꯈꯪꯅ ꯏꯃꯥ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯂꯦꯡꯒꯅꯨ ꯌꯥꯝꯅ ꯅꯨꯡꯁꯤꯁꯨ ꯄꯥꯈꯠꯅ ꯗꯗꯥ ꯂꯣꯏ ꯆꯣꯠꯂꯦꯕ ꯅꯪꯅ ꯆꯣꯠꯍꯟꯕꯅꯦ ꯑꯗꯨꯅ ꯅꯪꯁꯨ ꯆꯣꯠꯍꯟ ꯇꯥꯕꯅꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯩꯅ ꯅꯣꯡꯂꯛꯁꯤꯗ ꯂꯦꯞꯄꯤꯁꯦ ꯅꯪꯅ ꯅꯊꯧ ꯂꯩꯇꯕꯩ ꯂꯥꯛꯆꯔꯒ ꯅꯪꯁꯨ ꯅꯊꯧ ꯂꯩꯇꯕꯩ ꯊꯣꯛꯂꯛꯄꯅꯤꯅ ꯆꯣꯠꯇꯥꯝꯅꯦ ꯅꯪꯅ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯕꯩ ꯊꯣꯛꯄꯤꯔꯛꯄꯅꯤ ꯈꯪꯕ꯭ꯔꯥ ꯑꯩꯗꯤ ꯊꯣꯛꯂꯛꯑꯣ ꯍꯥꯏꯈꯤꯗꯦꯅ ꯆꯤꯟꯊꯤꯕ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯌꯦꯡꯉꯣ ꯍꯥꯏꯈꯤꯕ꯭ꯔꯅꯦ ꯑꯩꯕꯣ ꯍꯥꯏꯈꯤꯗꯕꯅꯤꯗ ꯍꯣꯏ ꯑꯩꯅ ꯌꯦꯡꯒꯦꯕꯨꯗꯤ ꯍꯥꯏꯈꯤ ꯃꯥꯜꯂꯦ ꯏꯪꯉꯦ ꯍꯥꯏꯕ ꯉꯥꯟꯕ ꯃꯋꯥꯒ ꯂꯧꯕꯤꯕ ꯅꯠꯇꯦ ꯆꯦꯠꯊꯔꯒ ꯃꯃꯥꯏꯗꯨꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯉꯣꯟ ꯇꯧꯗꯨꯅ ꯍꯌꯦꯡꯈꯩ ꯀꯣꯜ ꯀꯛꯈꯤꯗ꯭ꯔꯥ ꯍꯥꯏꯔꯣ ꯀꯛꯅꯤ ꯑꯗꯨꯗꯤ ꯊꯥꯗꯣꯛꯑꯔꯣꯏ ꯀꯛꯂꯔꯣꯏꯕ ꯁꯦ ꯑꯁꯦꯡꯀꯤ ꯀꯛꯂꯔꯣꯏꯕ ꯑꯗꯨꯅ ꯍꯦꯟꯅ ꯆꯦꯠꯅ ꯀꯣꯟꯒꯦ ꯑꯗꯨꯗꯤ ꯍꯥꯏꯗꯨꯅ ꯍꯦꯟꯅ ꯆꯦꯠꯅ ꯀꯣꯜꯂꯛꯏ ꯗꯗꯥ ꯉꯥꯟꯕ ꯅꯣꯡꯃꯤ ꯇꯞꯅ ꯊꯥꯗꯣꯛꯇꯨꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯊꯝꯃꯤ ꯑꯗꯨꯒ ꯑꯁꯨꯛ ꯋꯥꯍꯜꯂꯤꯕ ꯀꯩꯒꯤꯅꯣ ꯕꯦꯝ ꯗꯗꯥ ꯀꯌꯥꯝ ꯋꯥꯅ ꯅꯪꯅ ꯑꯣꯐ ꯍꯪꯂꯛꯄ ꯉꯥꯏ ꯁꯤꯁꯨ ꯅꯪꯗꯤ ꯈꯪꯂꯣꯏ ꯅꯨꯡꯁꯤ ꯇꯇꯨ ꯌꯦꯡꯂꯛꯏ ꯃꯇꯧꯗꯨꯗ ꯉꯥꯟꯕ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯃꯈꯨꯠꯇꯣ ꯉꯁꯤꯗꯤ ꯇꯞꯅ ꯄꯥꯏꯔꯛꯏ ꯑꯗꯨꯒ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯀꯌꯥꯝ ꯀꯨꯏꯔꯦ ꯃꯁꯤꯒꯤ ꯃꯈꯨꯠꯁꯦ ꯄꯥꯏꯕ ꯐꯪꯂꯛꯇ꯭ꯔꯤꯁꯦ ꯑꯗꯨꯒ ꯃꯆꯤꯟꯗ ꯊꯝꯃꯤ ꯉꯁꯤꯗꯤ ꯅꯪꯒꯤ ꯈꯨꯗꯥꯡ ꯄꯥꯏꯕꯒꯤ ꯍꯛꯁꯨ ꯑꯩꯉꯣꯟꯗ ꯂꯩꯔꯦ ꯑꯗꯨꯅ ꯑꯌꯥꯕ ꯑꯃ ꯂꯧꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗ꯭ꯔꯦ ꯃꯁꯤꯒꯤ ꯈꯨꯗꯥꯡꯁꯤꯒꯤ ꯃꯄꯨꯁꯦ ꯑꯩ ꯈꯪꯅꯤ ꯈꯨꯗꯥꯡꯁꯤꯁꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯁꯦꯟꯅꯗꯨꯅ ꯊꯝꯒꯅꯤ ꯗꯗꯥ ꯕꯦꯝ ꯗꯗꯥꯅ ꯆꯠꯂꯝꯗꯥꯏ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯉꯨ ꯐꯔꯦ ꯗꯗꯥꯁꯨ ꯆꯠꯂꯒꯦ ꯅꯪꯁꯨ ꯆꯪꯉꯨ ꯅꯠꯇ꯭ꯔꯗꯤ ꯅꯥꯔꯅꯤ ꯍꯧꯖꯤꯛꯇ ꯈꯪꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯣꯛꯇꯨꯅ ꯃꯈꯨꯠꯇꯣ ꯊꯥꯗꯣꯔꯛꯂꯤ ꯆꯪꯉꯣ ꯅꯥꯕ ꯇꯥꯔꯦ ꯗꯗꯥꯁꯨ ꯍꯜꯂꯨꯀꯣ ꯍꯣꯏꯅꯦ ꯍꯜꯂꯗꯣꯏꯅꯦ ꯅꯨꯡꯁꯤ ꯃꯅꯤꯡ ꯍꯟꯗꯨꯅ ꯌꯦꯡꯂꯝꯗꯨꯅ ꯆꯪꯈꯤ ꯉꯥꯟꯕ ꯅꯣꯡꯃꯤ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯃꯤ ꯑꯗꯒꯤ ꯃꯥꯁꯨ ꯃꯌꯨꯝ ꯍꯟꯈ꯭ꯔꯦ
Garido geresta khamlamlaba matung masado ngamda imungda changlei. Masa ngamdaba haurabani adubu ngamda wana changlei. Mapa ibungaso tongkramale ude masado yungawbugum hari lagduna mafi marol hongdokli. Achopa mafindo washroomda changduna thamkhre. Aduga tholakduna famungda longna kenkre. Makhunna laibak adawaida sunamli aduga suktuna. Mathangi numituni nganwa tasengna anaba haibado onkre. Mapa ibunguna seba tawduna leiri. Water bag ka makhongda thami aduga maraibakta leiriba sabado ising ayingbada fi macha amana luptuna maraibakta thamduna asaba lokthoknaba hotnari. Pung kayada halakpa ngarang khumde na pase thabakpu ahi nongai phau sunabra haibanida adusa khumde mamit ushinduna lei masanupagi matawduda wa makhata jarudre napi sidi thoine ngamdaba oide aduna hawatuna thabak tawbu ngami lok kharabadi cheli adaso pakhuba nate ahu kharadangni masanupada haifa englamduna potharo dudi hayamduna thokre nganba makhutuna lamduna phone da paikhali pisum suktuna lok hangli makhutu nikpana lok hangna bohadamada matam khara lawre adubu matam khara changna lok hangli adu hek loibaga nongmi tarakli aduga nungsigi number to namduna call tawre aduga manada hapkhre adubu adu wana tawjariba call do paibiraktre anam kallutre WhatsApp da changduna message ama inabo hane aduso yamna wana iribani usina sina iba loire send tawkhre aduso reply ama tapirakte masangam dabai phone pai ngamdribra natraga thaoina ibu ignore tawribra message to so tharutre amukhana log tawraga mon manakta thamkhre tanja da notification ama lai ngan mangai amda log hangdana yengi mana asumna thakibani nasa kishu tawdabro ba lokara khui ngama mana tawriba thawngduna masangam handabasi nungai jade hagat bangam drabo ba ngamida hidak bro thakdeda sidagidi nganba leibungam lagdre hagatuna jatke khali aduna hagat bani adubu makokto khangaw ngorokduna pitruk tu sili ma wakhaldi dari adubu masando lengbu atba amata ngamdre tabli su soli paisa dabane mamito ngambang ngamda bai pangduna makutuna famung lomda maduna phone tiri aduga tabli nuksida phone tawi amaduso paibiraktre nganbado pakhalakle hidak chadana anaba kamai faduna ba amusu tawsili taibang mapu mahakna magi adu wajaba matawdo uraba mali handakti paikhalai bam khonjal duda ngaklapna dada kaidawrage GP Bibrona. Kaigino? Bye the hero. Bye de. Nganba aduwan hawalakli. Aduga mamito chisat ushinduna awawa khangli. Matang sida lokang kukura inupisi. Chakshara ba? Dada, nang kaidarage? Konzel isi shirido. Ay nang ginagda hidak tinbalake. Nang leramo. Lakano. Adamay kuraga sumlaybi yarui. Kisum tawre. Kitang khubani adubu nganba tarutre phone do kaktuna tabli tholakli aduga thoirembada phone dawduna mabu kaure thoiremba so adum lakje asam nani do thoirembana gari thauduna nungsi hoi lekai da lagle phone dawduna mabu su kokthokle ahan bada thoklo haibado yaramde adubu kanna maki hairabada tholakle nganba mabu ubada tabli gari dagi komtharaktuna nokmi Makuta pairiba hida haba chekhang du biduna se si saraga paranida ngan bagi masaksi ubada nungsingakna dada nangna sangam dabra kishu tawdida haina makuting thori nungsi makuto tingtoktuna lawbani adu makuto unmuk ingbado hek thiengluri nungsido ingangakna nupasigi mamaidi yenglei ngan ba nokmi makuto singsinduna Naba faroko adu charaga nungsi khangauda ngan bagi laibakta makutu thamlakpani adabo khangkre makuto phatchingthe
ꯑꯗꯨꯒ ꯃꯃꯤꯠ ꯏꯉꯥꯡꯉꯥꯡꯅ ꯑꯃꯨꯛ ꯐꯠ ꯊꯝꯂꯒꯦ ꯇꯧꯔꯛꯄꯅꯤ ꯑꯗꯨꯕꯨ ꯉꯥꯟꯕ ꯍꯟꯗꯣꯛꯈ꯭ꯔꯦ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯂꯤ ꯅꯥꯕ ꯌꯥꯗꯦꯀꯣ ꯐꯔꯒꯦ ꯍꯥꯏꯌꯣ ꯅꯨꯡꯁꯤ ꯄꯦꯔꯨꯝ ꯄꯦꯔꯨꯝ ꯇꯧꯅ ꯄꯨꯛꯅꯤꯡꯗꯣ ꯅꯤꯛ ꯂꯥꯎꯅ ꯑꯁꯨꯛ ꯉꯝꯗ꯭ꯔꯒ ꯀꯩꯒꯤ ꯑꯩꯒꯤ ꯍꯤꯗꯥꯛ ꯊꯤꯜꯂꯛꯏꯅꯣ ꯑꯩꯗꯤ ꯀꯩꯁꯨꯝ ꯇꯧꯗꯦ ꯍꯥꯏꯔꯒ ꯂꯧꯈꯨꯏ ꯍꯥꯏꯗꯨꯗꯤ ꯗꯗꯥ ꯅꯪ ꯀꯅꯥꯒ ꯂꯥꯛꯀꯦ ꯒꯥꯔꯤꯗ ꯃꯃꯥꯏ ꯂꯩꯗꯨꯅꯁꯨ ꯌꯦꯡꯉꯤ ꯙꯥꯔꯦꯝꯕꯒ ꯂꯥꯛꯄꯅꯤ ꯑꯗꯨꯗꯤ ꯍꯜꯂꯣ ꯐꯖꯅ ꯑꯗꯨꯒ ꯐꯖꯅ ꯄꯣꯊꯥꯎꯔꯣ ꯕꯦꯝ ꯅꯪꯗꯤ ꯑꯩꯅ ꯑꯗꯨꯛ ꯋꯥꯅ ꯐꯣꯟ ꯇꯧꯖꯔꯛꯄꯗꯣ ꯄꯥꯏꯕꯤꯔꯛꯇ꯭ꯔꯦ ꯑꯩꯅ ꯄꯥꯏꯅꯤꯡꯗ꯭ꯔꯗꯨꯅ ꯄꯥꯏꯗꯕꯅꯦ ꯍꯣꯔꯦꯟꯁꯨ ꯄꯥꯏꯔꯛꯂꯣꯏꯗ꯭ꯔꯣ ꯄꯥꯏꯔꯛꯀꯦ ꯉꯔꯥꯡꯁꯨ ꯑꯩꯕꯨ ꯑꯗꯨꯃꯥꯏ ꯍꯥꯏꯔꯒ ꯊꯦꯝꯈꯤꯕꯅꯦ ꯉꯁꯤꯗꯤ ꯑꯁꯦꯡꯕꯒꯤ ꯑꯩ ꯄꯥꯏꯔꯛꯀꯦ ꯅꯪꯅ ꯀꯣꯜ ꯄꯥꯏꯔꯛꯇ꯭ꯔꯗꯤ ꯑꯃꯨꯛ ꯂꯥꯛꯄ ꯌꯥꯕ꯭ꯔꯥ ꯅꯁꯥ ꯉꯝꯗ꯭ꯔꯤꯗꯣ ꯂꯥꯛꯀꯅꯨ ꯉꯥꯟꯕ ꯅꯨꯡꯁꯤꯒꯤ ꯋꯥꯍꯩꯗꯨꯗ ꯅꯤꯡꯉꯝꯗꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯆꯪꯉꯣ ꯗꯗꯥ ꯑꯩ ꯑꯁꯦꯡꯀꯤ ꯐꯣꯟ ꯄꯥꯏꯔꯛꯀꯦ ꯕꯦꯝ ꯅꯪꯅ ꯑꯩꯁꯦ ꯑꯁꯤꯕ ꯑꯃꯅꯤ ꯑꯩꯅ ꯂꯦꯞꯂꯤꯁꯤ ꯊꯋꯥꯏꯅꯤ ꯍꯥꯏꯔꯕꯁꯨ ꯑꯩ ꯊꯥꯖꯒꯅꯤ ꯄ꯭ꯔꯤꯊꯤꯕꯤ ꯃꯇꯨꯝ ꯇꯥꯏ ꯍꯥꯏꯗꯅ ꯑꯗꯣ ꯅꯪꯅ ꯔꯦꯛꯇꯦꯡꯒꯜ ꯁꯦꯞ ꯑꯣꯏ ꯍꯥꯏꯔꯕꯁꯨ ꯑꯩꯅ ꯆꯨꯝꯃꯦ ꯍꯥꯏꯔꯅꯤ ꯗꯗꯥ ꯉꯥꯟꯕ ꯃꯁꯥꯗꯣ ꯈꯤꯇꯪ ꯍꯥꯏꯔꯛꯏ ꯂꯦꯞꯄ ꯉꯝꯗ꯭ꯔꯗꯨꯅ ꯒꯥꯔꯤꯗ ꯃꯈꯨꯠꯅ ꯉꯥꯛꯇꯨꯅ ꯆꯪꯉꯣ ꯕꯦꯝ ꯗꯗꯥ ꯅꯪ ꯁꯤꯗ ꯑꯃꯨꯛ ꯉꯥꯏꯔꯅꯨꯀꯣ ꯍꯣꯏꯕ ꯅꯨꯡꯁꯤ ꯆꯪꯈ꯭ꯔꯦ ꯃꯥ ꯍꯦꯛ ꯆꯪꯈꯤꯕꯒ ꯉꯥꯟꯕ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯊꯣꯏꯔꯦꯝꯕ ꯐꯤꯡꯅ ꯀꯨꯝꯊꯔꯛꯇꯨꯅ ꯉꯥꯟꯕꯕꯨ ꯅꯝꯗꯅ ꯒꯥꯔꯤꯗ ꯍꯥꯞꯆꯤꯜꯂꯤ ꯑꯗꯨꯒ ꯊꯧꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ ꯊꯋꯥꯏꯒꯤ ꯄꯥꯎꯁꯦ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀꯩꯗ ꯃꯥꯒꯤ ꯃꯥ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯑꯃꯅ ꯑꯃ ꯍꯥꯏ ꯑꯃꯅ ꯑꯃ ꯍꯥꯏ ꯃꯊꯪ ꯃꯊꯪꯗꯩ ꯑꯈꯪꯕ ꯈꯔꯅꯁꯨ ꯊꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯅꯝꯗꯅ ꯃꯆꯥꯅꯨꯄꯤꯕꯨ ꯉꯥꯟꯕꯗ ꯄꯤꯕꯅꯤ ꯍꯥꯏꯕꯁꯨ ꯍꯥꯏꯅꯔꯛꯂꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯂꯩꯍꯥꯎ ꯑꯃꯗꯤ ꯖꯣꯏꯁꯨ ꯇꯥꯔꯦ ꯃꯈꯣꯏꯗꯤ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯈꯥꯡꯂꯦ ꯅꯣꯡꯒ꯭ꯔꯦꯟ ꯈꯣꯝꯕꯁꯤ ꯉꯥꯟꯕꯒꯤ ꯃꯤꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯗ꯭ꯔꯤ ꯑꯗꯨꯅ ꯃꯉꯣꯟꯗꯗꯤ ꯊꯣꯏꯅꯕꯨ ꯈꯜꯂꯨꯗ꯭ꯔꯦ ꯃꯔꯤ ꯂꯩꯅꯗꯕ ꯅꯨꯡꯁꯤ ꯃꯃꯥ ꯃꯆꯥꯗꯁꯨ ꯍꯦꯟꯅ ꯌꯦꯛꯂꯛꯂꯤ ꯊꯤꯡꯉꯦꯜꯗ ꯇꯥꯏꯅ ꯉꯝꯗ꯭ꯔꯒ ꯅꯁꯤꯈꯣꯡꯗ ꯇꯥꯏꯅꯩ ꯍꯥꯏꯕꯗꯨꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯁꯤ ꯅꯨꯡꯁꯤ ꯃꯥꯁꯨ ꯐꯣꯟ ꯄꯥꯏꯕꯅꯤꯅ ꯑꯗꯨꯝ ꯈꯪꯂꯤ ꯃꯃꯥꯗꯁꯨ ꯎꯠꯇꯨꯅ ꯈꯪꯍꯜꯂꯤ ꯏꯁ ꯏꯃꯥꯏꯕꯦꯝꯃ ꯃꯅꯦꯝ ꯍꯥꯠꯄ ꯉꯝꯕ ꯃꯧꯁꯨ ꯊꯣꯛꯂꯕꯣꯏꯔꯦ ꯀꯤꯖꯔꯦꯗ ꯕꯦꯔꯥꯒꯤ ꯅꯨꯄꯤꯅꯦꯃꯤ ꯏꯃꯥ ꯅꯪꯕꯣ ꯊꯣꯏꯕꯗꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯇꯦꯗꯀꯣ ꯅꯨꯡꯁꯤ ꯋꯥ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ ꯂꯩꯍꯤ ꯑꯃꯗꯤ ꯂꯩꯅ ꯅꯨꯡꯊꯤꯜꯗꯣ ꯕꯖꯥꯔꯗ ꯆꯠꯈꯤꯕꯅꯤ ꯄꯨꯔꯦꯜꯅ ꯊꯤꯟꯒꯦ ꯌꯥꯝ ꯀꯟꯅ ꯍꯩꯖꯕꯅꯤ ꯑꯗꯨꯕꯨ ꯃꯅꯤ ꯃꯃꯧꯗꯨꯅ ꯁꯤꯈꯥꯡ ꯍꯦꯛ ꯈꯥꯡꯗꯨꯅ ꯌꯥꯗ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯞ ꯇꯥꯈꯩ ꯀꯦꯔꯒ ꯆꯠꯈꯤꯕꯗꯨꯗ ꯄꯨꯔꯦꯜ ꯈꯣꯏꯗꯧ ꯑꯔꯩꯕ ꯃꯈꯩ ꯂꯪꯈꯠꯂꯗꯨꯅ ꯀꯥꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯕ ꯌꯥꯕ ꯂꯩꯔꯝꯂꯒ ꯒꯥꯔꯤꯗꯣ ꯊꯧꯗꯣꯛꯇꯨꯅ ꯂꯥꯛꯄꯅꯤ ꯏꯃꯥ ꯃꯌꯥꯝꯅ ꯆꯥ ꯕꯣꯔꯥ ꯌꯣꯜꯂꯤꯕꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯗ ꯇꯥꯔꯛꯏ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗꯣ ꯗꯗꯥꯁꯨ ꯎꯗ ꯀꯨꯏꯔꯦ ꯅꯪꯗꯤ ꯃꯧ ꯑꯣꯏꯈꯤꯕꯗꯒꯤ ꯍꯦꯟꯅ ꯃꯁꯛ ꯐꯖꯔꯝꯃꯤ ꯑꯁ ꯍꯥꯏꯖꯤꯜꯂꯦ ꯍꯦꯛꯇ ꯃꯥꯒꯤ ꯃꯃꯥꯗꯤ ꯀꯗꯥꯏꯗ ꯆꯠꯈꯤꯕꯅꯣ ꯈꯪꯗꯦ ꯃꯐꯝꯗꯨꯗ ꯂꯩꯕ ꯎꯗꯦ ꯅꯨꯄꯥ ꯑꯃꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯕꯗꯨꯗ ꯃꯃꯤꯠꯇꯣ ꯈꯥꯅ ꯂꯣꯏꯅꯕꯤꯗ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯒ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯌꯨꯝꯗ ꯍꯜꯂꯁꯤ ꯂꯩꯍꯤ ꯅꯧꯃꯤ ꯗꯌꯥꯏ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯗꯗꯥꯅꯤ ꯄꯨꯔꯦꯜꯗꯣ ꯄꯩꯔꯞꯅ ꯀꯅꯥꯗꯨꯗ ꯑꯩꯈꯣꯏ ꯃꯅꯥꯛꯇꯒꯤꯅꯤ ꯄꯨꯔꯦꯜ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯛꯏ ꯅꯨꯄꯥꯁꯤꯁꯨ ꯂꯩꯍꯤ ꯂꯨꯝꯕꯗ ꯃꯥꯅ ꯐꯨꯈꯤꯕ ꯅꯨꯄꯥꯁꯤꯡꯗꯨꯗ ꯌꯥꯎꯈꯤꯕꯅꯤ ꯅꯨꯄꯥꯗꯨꯁꯨ ꯄꯨꯔꯦꯜ ꯎꯕꯗ ꯍꯥꯏꯔꯞ ꯀꯤꯕ ꯐꯥꯎꯏ ꯃꯔꯝꯗꯤ ꯄꯨꯔꯦꯜꯒꯤ ꯈꯨꯐꯨꯗꯣ ꯃꯃꯤꯠꯇ ꯈꯪꯎ ꯎꯔꯛꯂꯦ ꯑꯗꯨꯅ ꯂꯠꯂꯤ ꯊꯣꯏꯕꯤ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯜꯂꯒꯦꯀꯣ ꯉꯥꯏꯈꯣ ꯅꯨꯄꯥꯗꯣ ꯆꯞ ꯂꯦꯞꯄꯤ ꯃꯥꯒꯤ ꯃꯃꯤꯡ ꯂꯩꯍꯤ ꯊꯣꯏꯕꯤ ꯍꯥꯏꯗꯨꯗꯤ ꯃꯥꯒꯤ ꯃꯤꯅ ꯀꯧꯒꯗꯕ ꯃꯤꯇꯣꯞ ꯑꯃꯅ ꯊꯣꯏꯕꯤ ꯀꯧꯕ ꯌꯥꯔꯣꯏ ꯇꯟꯖꯥꯗꯨꯗ ꯂꯩꯍꯥꯎ ꯃꯈꯨꯠꯇ ꯍꯩ ꯈꯔ ꯄꯥꯏꯗꯨꯅ ꯆꯪꯂꯛꯏ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯤ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯗꯨꯅ ꯂꯦꯞꯂꯝꯕꯗꯨꯗ ꯉꯛꯅ ꯍꯩꯃ ꯌꯥꯏꯃ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ ꯁꯤꯗ ꯏꯃꯥꯗꯤ ꯅꯃꯧꯁꯤ ꯅꯨꯄꯥ ꯎꯅꯕ ꯄꯨꯊꯣꯛꯂꯤꯕ ꯑꯣꯏꯔꯦ ꯍꯩꯃ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ ꯑꯩꯒ ꯆꯠꯁꯤ ꯍꯥꯏꯕꯒ ꯌꯥꯗꯈꯩ ꯂꯥꯏꯟꯗ ꯆꯠꯈ꯭ꯔꯤꯕꯁꯤꯒꯤ ꯃꯔꯝꯁꯦ ꯑꯩ ꯍꯧꯖꯤꯛꯇ ꯈꯪꯂꯦꯕ ꯐꯔꯦ ꯅꯣꯏꯅ ꯊꯣꯛꯄ ꯇꯧꯔꯣꯀꯣ ꯍꯥꯏꯔꯝꯗꯨꯅ ꯒꯝ ꯆꯠꯈ꯭ꯔꯦ ꯃꯃꯥꯅ ꯍꯥꯏꯕ ꯋꯥꯒ ꯇꯥꯔꯝꯗ
Ibungo, saunuko, ase, karaping bani. Saudi daima. Noi any buwari lo helbro, asina tat crabo. Lawyer daima. Hari adudi, equi mohalagiko, hoima. Dada, andudi a mohalagiko. Anido, auto the dongduna, mayum dahalagli. Lahi pura kadrakan bada, kitikirum dogduna janglapani. Adabu sungtai tazadaba maonda, purel, you takduna lerami. Mataulo the lahido pakana. Dayai, adu takano. Adabu cum de nupasi. Lahiki nakina, bottom the muli, anduga. Dayai, the pasi sauna. Kaido, Kaido Kamino. Sitawa pateva. Tamoy kaibitini, Nanatonate. Kai Gariba. Hagi no Pimana, Atopan about Nurambaki. Unhavanati. Unhavanatagano. Immanuelina. I think I have a yard of a credo. Imanas and people about a Basalina trouble. Is Tiger Kiraga. Unhabitat Banati Day. Like I bone. Ting Nabaki, somebody Sarampani. Ada Imadi, Haikara Kalakike, Warita Romo have to da Dogani. Pureldo, Perum, Bakutuna Lahibu Condona. Migi Wakini Bakaline. Mina Yakan de Kanga. Dai sound of some Dorina Trona. So I can die. I get at me never power. Put it manung to have to look at Janilla consider. Not on the Saki. I be people high it only.